अहंबदा मरुओइबा पाउसिंग पिजरी मणिपुर दसो वर्ल्ड वेटलैंड डे गी थौरम स्टेट की थाकता पांगथोखरे अमदी नोंपो हैरो प्राइमरी स्कूल अदुकी मतिक फिबम चादना लेहौरी लेंगा की ओजा अमना महैरुई सिंह ताकपी तंबी हौरी ISCOM मणिपुरी पाव मिडियंग ताबीरबा पुमनमक सना शर्मिना तरामुक्चरी अमदी पामुचा खाइना पिजरी मालिमगी तोंगान तोंगान मफम सिंगदा पांगथोकनबगुम ngasi मणिपुर दसु वर्ल्ड वेटलैंड डे गी थौरम पांगथोकली ngasi लेहांग हिडेन द प्रोटेक्टिंग आवर वेटलैंड्स फॉर आवर कॉमन फ्यूचर हाइबा थीम दा स्टेट की थाकता पांगथोकिबा थौरम अदुदा चीफ मिनिस्टर नोंथोंबम बिरेन इन्वायरमेंट मिनिस्टर TH विश्वजीत MLA सिंह अमदी अतै मकोक थोंबो ऑफिशियल कयाना सरुक याकी थौरम अदुदा वा ngangladu चीफ मिनिस्टर नोंथोंबम बिरेन नहाई मणिपुर की पुवारी ग सगोन नरिबा लेशांग हिदेंदा थौरम असे पांगथोकपगी मरु ओइबा वाफम कया थमखी मणिपुर लेंगाकना स्कूल फागत हंसे हाइबा याउना महै मसिंगी लमदा अहेनबा खोंथांग कया लौखटलबसु इम्फाल ईस्ट की लमलाई केंद्र की मनुंग चन्ना लेबा नोंपोक हैरोक प्राइमरी स्कूल अदुकी मतिक फिबम चादना लेहौरी लेंगा की ओजा अमना महैरुई सिंह ताकपी तंबीरी अदुम ओइनमक क्लासरूम लेतबगी अवाबा मायोकनबदा नत्तना लेरिबा क्लासरूम अदुसो संचंगदनबा हाइदुना अकाइबा चेपल अदु वाना संबल खाजिंदुना महै तंबी हौरी इम्फाल ईस्ट लमलाई केंद्र की मनुंग चन्ना लेरिबा नोंपो हैरो की प्राइमरी स्कूल की फिबम अदुकी मतिक फिबम फट्रे लेंगाकना हन्ना यंगबीदबदगी स्कूल असिगी बिल्डिंग निंखाइरे तिन कया नुंगशितना हुमदोखरे हौजिक आंगांसिंग ताकपी तंबीरिबा क्लास असिसु चेकी ओइजरबसु निंखाइखिबदगी वचेतना संचंगदनबा खाजिंदुना लाइरिक तमली क्लासरूम मसिंग सुदबना ओजा सिंगना शेल खाइनादुना प्लाई लेरगा खाजिंदुना महैरुई सिंह लाइरिक तंबीरी इम्फालदगी सुपनगी किलोमीटर्स कुनमरी रोम तमक लापना लेबा नोंपो हैरोक लंबी की फिबम असुकी मतिक फत्तबना इम्फालदगी हैरोक फाउबा चटपदा पुंग अमा मखाइदगी अनि फाउबा चंगली नोंपोक हैरोक प्राइमरी स्कूल लेंगा की स्कूल फागत हंसे मिशन सर्व शिक्षा अभियान SSA एजुकेशन फॉर ऑल डिपार्टमेंट फॉर ऑल हाइबा तोंगान तोंगान बा थौरांग कया पाइखटलबसु मफम असिददी लेंगा की खुदोंग चादबा कया फंगदबगुम तौरी नर्सरी क्लास 5 फाउबगी महैरोई हुमफुद्रा रोम लेबा नोंपोक कक्चिंग प्राइमरी स्कूल असिदा लेंगा की ओजा अमखक लेरमले हाइरिबा गवर्नमेंट प्राइमरी स्कूल असिबु मुटखिदनबा हाइदुना हौखिबा चाही कुमजा लिशिंग अनि सुपना कुल हुमदोय अमदी कुनमरी दगे हौदुना नोंपोक हैरोक यूथ क्लब खुलगी मरा पाइबी कयाना कुपना खन्नरबा तुंगदा नोंपोक कक्चिंग यूथ क्लब के मेंबर्स सिंग अमसोंग खुल असिगी आंगांग सिंगबु ताकपी तंबीबा ngamba नहा तरेतना वॉलंटरी ओइना थोक्तुना यामना अपिकपा सेनफम खरा फंगजुदुना महैरुई सिंह अदुबु लाइरिक तंबी हौरी हौजिक स्कूल असिदा नोंपोक हैरोक यूथ क्लब की वॉलंटियर तरेत अमसोंग लेंगा की ओजा अमा पुन्ना ओजा निपाना महैरुई सिंगबु ताकपी तंबीरी महैरोई हुमफुमंगा हुमफुद्रा रोम लेरिबा स्कूल असिदा महैरोई सिंगना फमदुना लाइरिक तमनबा बेंच अमदी डेस्क मतिक चाना लेते लेकाइदगी अरई अरईबा उवा पुथोकनदुना उ खाइरगा टेबल चौकरी खरदी चनखी कोनदबा खरना अनकपा लेकाइगी चा होटल दगी वाइदुना सिजिनरी अदुगा खुल असिगे सेल्फ हेल्प ग्रुप सिंगनसु स्कूल असिदा सिजिननबा व्हाइट बोर्ड सो मतेंग पांगदुना यामना वाना चनाइरी स्कूल असिगे मिड डे मील गी चेंग हवाई मतम चाना फंगदे स्कूल गे आंगांग सिंगे लाइरिक अमसोंग यूनिफॉर्म दि फंगी हिरम असिगे मतंगदा स्कूल असिगे अकोइबदा लेरिबा लेकाई मियाम अमदी ओजा ओइना लेरिबा वॉलंटियर्स सिंगना पेंदबा वाफम कया थमलकली सिगे नोंपोक प्राइमरी स्कूल से अखोई खुंगंग खत ओइना तंबा हाइतारे मरमदि खो खुंगै खितंग इम्फाल दगे खरा मनुंग जनस लैबा दुगा गाइनो रेगे खुदोंग चावसु क्या फंगदबा मी सु याम यामदबा अदुना मरम मोरकांदा अखोगी खुंगंग खतंग तमजबा स्कूल अमने हाइतारे सेना काना अदो खुंगंग से गवर्नमेंट की जॉब तौबा मी सिंगल
laite habe ya heta na laite aduna noma gi suraga sajaba poloiba noma gi talu paisa sina adu masa ji su semna bhana ba adagi imung manung suran tona bhana ba aduna maram mor kanda yamna sathina wa ba phungang amane thengna kanda aduga wa targa su isa semda ba ya dablena ngamna ba magi atopal aigi atopal school singa ngamna dum matangi matungina tharga dum leirame aduga kungang situ ka hena wa ba imung kaya masu leiba aidi masa je private school du thaba ngamdaba aduga hai basigi government school se sena kana sai oja singa su thongdo pigare ko aidi oja matik sana laite adugu satadi ayam di leiba satadi mayam leiba aduga oja di matik sa dablina angang singsina akhoi atopa aring be school da thaba ngamdaba mama pa sinadi harju phatar su school da dum thari da dum thaba thamang thopoli dum thaba oiram me ba dum da ita aduna marmo kan angang singse Tehani se kangau na kasam lei bagi condition atau pas pun dah thab sum mai thab su dalam ni PT bang amak tab ni na adu ki kenu student semua lak selak ba adu malam akan da ada ki hana lei di ba ngang sing am sisu atau pelam da thab su ngam da mai am siap kan ulah biang akan da akoi kamai tau jige na akoi club ki mai ki tip lei di ba ni sing ki khana re ai kun ya halaman sing khana ra kan da akoi khunggang da lei di ba ngang damar pu se Ngai tam na lei bati am na tam ni na oi kamai to ro ka hai be school si su school si da lei ri pas hata sing se atau pas pas ngam da sing se matam khra ge boina ai hoi mas dai se da hoi kana no lei ri ba lei su ta hai ba oza ai din angang si tapi ba ngam ba oza sing khra hoi puthok tra ga di angang sing se loi mang ba ta re ha na ma khana kan da ba sing sa no da khra hai ta re ba mai tu tre si topi re I know since like the pharmacy in Palace district, Lamai came to Gimanus and Laipan, no Hiro Haribo, Pamaduni, pharmacy, in Pal the kilometer, Kundakundakundaim, the Lapama Pama, wherever Su, Lambi Tongi, Aquajim, Mayana, Patabamaram, wherever, if I'll again pharmacy the Lapa, see, Saranga, Pung Anigi Mayas, Pharmacy, Queen Apet Pali the Gi. Aquaji, no Hiro Pau, Sarana kilometer, Taruk, Kata Lapa, Basuma Pharmacy, the Sanpada, Punkai, Makarihan, and Sangi. Kung kai makara hen changi mafam asi akhoi no ji laijari ba mafam asi akhoi nongpok hairo primary school gi campus tani mafam asi dai da akhoi nongpok hairo youth club ki akhoi volunteer singna akhoi gi kathok pa amaga loina na mafam asi dai da mahiroi sing akhoi takpi tambi bagi mami akhoi na koina chatuna tijaru da uba phangi mafam asi dai da charang satra 60 to 70 later basu mafam asida da government gi oiba ozadi ama kaktamak laiduna mafam asida larik takpagi thaba adu satharami adu hangjaning lobadi akhui gi sabha shiksha abhiyan SSA gi makada akhui school phagalan si mission haibada sim atuan ba lainga ki kunba akhui scheme kaya later basu mafam asida di scheme sing adu yaurakta bra natragana mafam asi udabra haiba azoba wahang amadi oiri Hiram masih matang na tungan ba education minister amadi akhoi local MLA da pawda haiza thiba leire adu hoji pawgi oinadi chap chaba makhoi response tharakani tawrakani haiba natana hoji pawgi oinadi mafam masih da government gi oiba oza amadagi hena thabiraktri hiram masih matang da pawdam jariba nilo ISCOM noko hero Security force na tongan ba mafam singda thiba humbagi thabak chathabada tongan ba mafam dagi aina thingkraba lal haulop ani gi myoi sing fagat khri police ke pauna hai security force na lokhatlakpa checksen thawrangi manung channa ngarang patsoi police station gi manung chanba khumbong bazar da thiba humbagi thabak chathaki maduda aina thingkraba lal haulop NRFM gi active cadre ama fagat ki Faraba miyoi adudi Maitram Somorjit Singh atopa ming Pibarel Tacho amadi Ibai Kawi Masagi Chahi Yankai Sure miyoi adudagi point kontra nithoigi pistol ama kapa yariba maru aniga loinaba magazine ama pan card water card driving license amadi lupa lishing nipan yauba wallet ama funky atopa amana security force ki kangbu amana Waikhong police station ge manung chanba Langmaidong mamang awang laikai dagi ain na thingkraba lal haulop KCP taibang nganba group ki miyoi amasu fagat pangam le hairi farba miyoi adude laishang them Rajesh atopa ming malem nganba kawi masagi chahi kontrasture mahakakching Thobal amadi Imphal West ki mafam sing dagi shell khaiba lal haulop asagi anoba miyoi sing recruit tauba amadi mifami pun taubada chenaba miyoi ni miyoi asidagi mobile phone ahom pan card Aadhaar card ama
voter ID ama amasong shield oina lupa lishing aniga chaniga nifu yauba wallet amaso fangat ki haina police ke pauna haidi pau asina makata na hai hojik lamdam asida thokliba irang ase laksin naba Manipur police amadi central force ke apunba kangu singda ching amasong tampa ke mafam kaya dagi thiba hombagi thabak leptana chathari haina su fongdorakli call for peace and support of children affected during the ongoing Manipur conflict haiba team da Ima Trust na Sinduna Manipur da Lairiba RE 650 Club Manipur Native Trottlers Thangjing Thumpers Moirang Mekle Royal Riders Salai Athoba Kanglaipak Hiang Riders Manipur Sanamahi Motors Royal Motors na Chingba Bikers Club Singa Khutsam Naraga Manipur da Shanti Hanjil Hannabagi Paujil Puba Bike Rally Ama Bikers Chani Yankai Henbana Saru Yaduna Kanglagi Western Gate Dagi Khongsan Kre Shanti gi Paujil Puba Amadi Manipur da Thokliba Lan Asina Maram Oiraga Angang Singda Fangliba Chekteng Kaya Asibu Hannabagi Paujil Piba Bike Rally Asi Imphal gi Kangla Gate Mamang Dagi Lamtharaga Imphal Airport Line Bishnupur Moirang Kumbi Sadang Kakching, Thobal, Amadi, Kanchipur, Fauraga, Kakching, Pichu, Lampakta, Lamthung from Oigani, Bike Rally Ase Lamthabaga Mari Lainana, Egalitarian Manipur of the Altruist Ima Trust ke President Retired Colonel Sapam Shanti Kumar Nahai, Manipur da Thokliba Lan Asibu Athubada Loisinduna, Shanti Hanjilaknaba Amadi Lan Asida Chekteng Fanglaba Angang Singda, Support Pinabagi Pandamda Rally Asi Sinbani, Rally Asi Kakching Tana Chatlaga Halakadabani, Miyamgi Supportagi Trust Asina Sinba Rally Asida Saru Yaribas Singh Amadi, Medical Support P Ribas Singh Booth Hagatli Haki, Amaromda, Lamthaba Asiga Mari Lainana Trust Asigi Secretary Umakanta Sharmanahai, May ahumdagi thoglakliba conflict asida kamthengna chekteng fanglaba singda trust asina ahanba mateng pangduna lakli hojik fawbada trust asige maikaidagi lan asigi hakthengna chekteng fanglaba imungi mahai tamliba angang humfudra marida financial support khutsin nakre makhatana sponsorship pigadaba sponsorship single list punna chamaga tara mari rom leire Ngasi Maksu Trust asige member amana supnagi class 3 khaktamak tamliba mahairoi amagi educational support oina sponsorship piragani haina lauthorapa ase thagatli haiki Morning Manipur akoi ngasi sinjariba bike rally asi akoi gi Ima Trust habadi Egalitarian Manipur of the Ultras Trust habisina simjabani ado ngasi akoi na sinjariba Rally City team di call for peace Shanti akoina tawjaba aduga atopa mana akoigi alangsing sida effect ogiba akoigi class sida effect ogiba alangsing sibu akoina support togiba haibasigi damakta akoina mayamda awareness ama oina Shanti orangna ba aduga effective ba alangsing se masibu akoina support tobinaba mayamna support tobinaba haiduna Sinjaba rally ni ngasigi rally se ado akoi Kaching Tana chachagani koiraga Kaching Tana chalaga amuk sigi butsida hajarakani Moirang Tana chalaga ado ngasigi se biker around 250 mung ojai ado mayamna kare haitare matin pangbirpadagi biker punol loni yora around 250 biker mo hogi leijare maroina akoina ngasi sinjari beri lechida kano sanabai motor Sanami motor, the Suman Foundation, the Kakching motor, some of the Adams, Kusam Naraga Sinjabani, Masida, Ahenba, support, Topirakliba, Bikers, Mapan Amadi, Atopa, really a super Mapana Sinna, whatever Michael Kataki support with medical team, Amadi. Adi bing pat mata sida ba yobi horoga su war bibiya de sida mayam gunna koina sida angang tumga hore ni ba angang ni lebak sigi koina kitang santi porpong am hora jabani sida tasenga hadak conflict third way dagi tholak ni ba conflict sida kano to na taking panglaba kamte taking panglaba jindagi koina education support bijaba amadi sing chawla kuma tam da koina mateng pangjawa
ana ye yarko matam da koi trust ma gede ki angam mating pangtuna lagli hujikobda akoina mat prasna mayang gi mating loina na angang 74 sponsor to bangam jare Universal Friendship Organization UFO na sponsor tauba Maitay Huyen Lalon Sintam Shanglen Sanjol Academy ge Luching Purel Oiriba Rajkumar Manisanana Langon Taukhibagi Chahi Taramapan Mapung Faduna Kunsuba Chahi Changlapagi Luching Purel Bu Ikai Khumnaba Uttuna Thauni Jabagi Thauram Amangarang UFO Central Committee Langol Amam Lokta Pangthokre Thauram aduda organization asige Luching Purel gi loinabi RK Ongbi Pishak Leima Battalion Commander Secretary President Singh Yauna atai thaumi kaya so punasaru yaki Thauram aduga mari leinana organization asige thang tagi instructor Achom Somorjit Maitaina Fongdokhibada Kumja Lishing Ani Supna Tarukki February amadagi hauna Luching Purel na hairamba amadi Thambiramba pautak singgi matung inna ngasi fauba atat akham leitana paring kaidana organization asigi thoguroi khudingmakna thabak thauram khudingmak pangthoktuna lakli haiba yauna wafam kaya fongdokhi Thobal district ki Wangjing Tentha Assembly constituency ge manung chanba Kairem Bikhok awang laikai da leiba Lamjung Maira village level federation ge chahi gi oiba mifam ngasi Kairem Bikhok Khunaugi Mipung Sanda Pangthokre Manipur Lenga ki Rural Development and Panchayati Raj ki Makhada Manipur State Rural Livelihood Mission Thobal Block na promote tauduna pangthokiba thauram adugi nunggi oiba wafam thamladuna VLF asige master bookkeeper so oiriba Thangjam Rojita Devi na Fongdokhibada Chahi Khudingi Pangthokadaba General Body Mifam Asi Corona Amade Laibaki Irang Namaram Oiraga Matam Koina Pangthokpa Ngamdana Laki Kairem Bikhok VLF ki Oina Members Singna Thabak Mapung Fana Thawai Yauna Pangthorakpana Ngasi Fauba VLF Ase Mapangal Kanna Hingba Ngamli Loinana Ngasigi Mifam Asisu Pangthokpa Ngambani Haiki Mifam aduda guest of honor oina saru yakiba social activist KSH Priyo Singh na haikibada Lamjing Maira VLF na pangthokliba thabak thauram kaya asina khunai asida leiriba nupi singda thauna lingjel hengat hanbada chauna thaudang loba ngamlagani Lamjing Maira VLF Kairem Bikhok ki thabak kaya asina nupi oibi singgi senmitlon hengat hanba amadi masak thokna hingbada chauna mateng logduna lakli Asigumlaba fajaraba policy program mayam asi aikoina ningthina lingjel manana thabak tawbagi wakhal leitragadi areba tagadoribani asumna mayam pullaga thabak tawminabagi wakhal asinasu nupi oibi singi thauna lingjel mapung fahan bada natana khunaida awonba ama purakpada asigumlaba lamjing maira VLF ki thabak singna yamna chawna mateng pangba ngamgani haibagi thajabasu mahakna thamki Hausi Aroibada Maru Eba Pausing Amuka Hanna Vijari. Manipur daso Wall Wetland Degi Thauram State ki Thakta Pangthokre. Amadi Nongpong Hairok Primary School aduki matik fibam chada na lehauri lenga ki oja amana mahairoi sing takpi tambi hauri Pungjas ne bagi oinadi ISCOM na sandok chaba Manipuri pau matangas talojeri makhataba pau gidamang ISCOM mi yeng ta do na lebiyo